Panam Pauxi Marobi Pauks and Congasaraga Maniputo Senel Gimaki Gimiamda Tamzagi Hanmada, My Pakpa Miuema, Oinava Taxi Kaxi Kangas at Pasangi, Irabanta. Kose Mamadi CBS in a lower class, then a Madituki exam, the position lower Namlakrava, Yunako School Gimai Racing Taram Opagi Taram, Yunako School, Micramamadi Yunako College, Kongman the Pantokre. Mipamani the Pantoki Mapamani the Pantoki Taram Opagi Taramadu, the Yunako School Chairman and Irabanta. DZM and Shamsan Sanalepa Pauxigi Sip in editor and Himanta Kumar. Yunako School Maikrangi principal Apurva Sunadar Das Amadi Yunako School Common principal Gitaranina Marueva Muishimoina Sharyaki. Say Siguina Pangto keep examination of the Mai Palakrava, my racing the Lengan Kudol Tamdana Puning Tawat Pakatana, Topor Iraglava, my racing the Memento Amadi Shiel Gimanapi Duna Puning Stokaki. Tauramaduga Mari Laden, Yunako School Chairman and Irabantana Fundokibida, Mahiru Amana Mai Pak Muem, Oinava Mahimasing Nintina Tamba, Masamo Fana Tamba Amadi, Taxi Kaxikang Nasat Sangi, Hairiba Omasi Yaudaba, Mahiro Emana, Mapung Fana, Mai Pakpa, Mioema, Oibangamroy, Asigumba, Matau Taribakaya, Simahiro Sinda, Piduna, Mai Pakpo, Mi Amo Henava, Yunako School na Honaduna Lakli. Masimangna handaki examination asida sada sama mai pakung amdibini school asida mai roi singi da mokho na ribe singi matang su en irabantana tuan buwapam kya phongdoki auto papa omadana CM na thakat pa phongdorakni Council Higher Secondary Education Manipur Kosiam na loba class 12 ki examination na mai paklakraba mai roi singa Manipur gi State Minister N Berena thakat pa phongdorakni Minister ne extra Tagalakwa post ama examination si the Mai Pakhodraba Mai Singusu andaki exam sina Aroi Banati, Pony Walker Handafam Tukti Mang the Hena Honagadaba Kayama lady, Amuke Hena Kana Honaduna Mai Pakna Honagadabanaki, Amaram the Handak Manipurgi Mapam Kia the Akan Lena Maramoiduna Yunkai Kaya, among other Twon Kiba, Adugitamak, Langasina Angamba. Pangbia Bamating Pangun Lakli, Langan and local Kong Tangi Manungsan Impal East the Yum Satruka Teret, Kangpok with the Yum Samagapum Fuga Mapanda, CGI sitting at Ukraina, Set Minister na Marki X account Tagalako oral Duda Kangalakli, Bishnupur, Impal West, Taubal, Susampuna Singbigi Suyento Pokre Adubo, details Ngadi, Atuba the Luina, Mayampuna Nuamina Leptana, Yenwigi Tabak Satari Hadi, Nakalamaronda. Kumza English Singaniga Kungo Home the base ki Indian Administration Service IS Manipur Kedar Oina Mai Palaktuna Hausi Probation gi matam da lairiba officer oirakadoraba singa ngarang Chief Minister gi Residential Secretariat ta unaduna taran okre unabadu da Chief Minister gi maikedi gi civil servant ama oina lamdam sigi saknaba honabada angamba thaudang kuna bahaiduna ye proposal supiki Masigi loina Manipur da punna khundaminari ba paumai naga committee gi mute kangbu amaga su Chief Minister ga ngarang unaki Unabadu da hauzik lenga sina paikaliba miyam gi sakot thaurang kya gi matangda wafam kaya khananai na khiyari atopa pawmana unique selling proposition exhibition pangtokre Samra Shiksha State Implementation Society Manipur na Sindhan State ki thakta lenga ki mairoi singoiba unique selling proposition USP exhibition pangtokre thauramasi gi manungsana Transforming Education and Health Landscape haiba thimna Kanpur gi UNISED na nauna puthokpa mairoi sing educational decks amadi educational yauba patented school bags sing yentoki Babupura da leiba Samgra Shiksha Elementary gi loisang na pangdokiba thauram maduda athoba mithunglen oikiba education is ki director L Nandakumar na phongdokiba mairoi singbu textbook ki mateng khaktuna mai masing Tambibagi Mota Punsi Roll Puna Satminahanduna, Ahen but Loxing Pina Bigi Panamda, Ministry of Education Gimayang Makada, Samagra Shiksha Manipuna, USP program si Hokipakumza English and Kun Kungamatoi Sataduna Lakli, Magna Makatara Duna Department Gi Oina, Ahen Basia Latabana Maramoraga, Relief came the lady by Mairo Singi Oina Anova, patented school bags Mating Pangna Vahairubada. All India Limited ki Corporate Social Responsibility Scheme gi makada Kanpur gi UNISED company na mating panglakpo school bag sing asi ZEO gi kuthang na relief camp da lariba mairoi sing gi hongani ngasi pangtholiba exhibition asi na mairoi sing mai masing tambagi mathakta masana masabu thabak pijaduna sentok lambi lehna na bohona bada sauna mating oiragan hena su magna phongduki
Urkhul Kamjong Sandel da leiba Lengaki Primary amadi Head School kayana saruk yaduna pangtokhiba exhibition aduda makok mathang taraglap school singdasu samagra shiksha Manipur gi maikeidigi manapi duna mairoi amadi oja singbu pungning thawakhi exhibition aduda Ithai High School amadi Khurkhul Lairenjau Upper Primary School na ahum suba mana Urkhul gi keke Laishipar High School amadi Kumbi Sandung Upper Primary School na ani suba mana phangkhibaga loidana Imphal East ki Anand Singh Academy na ahanba mana lokhi atopa paw madana police station singdagi khulai lut tawkhibaga mari leinana NIA na Chargesheet thangatlakhre Manipur thoklibi rang sigi manungchana mamang sahida state asi tungan police station singa khulai thampham singdagi yamlaba nongmai amadi maru sing lut tawkhiba thawdoka mari leinana National Investigation Agency NIA na mari leinaba court ta Chargesheet thangatlakhre agency gi pawn hai NIA gi Chargesheet adugi matungina haujik Manipur thoklibi irang asida lanai miyoi kyana pairiba nongmai sing asi police station singdagi lut tawkhiba nongmai sing aduga mari leinai Chargesheet aduda makhatana palliba wafamdi police station singdagi lut tawkhiba yamlaba nongmai amadi maru sing adu nahakya amada mitagi laharlup amagi member sing weapon training camp sing hangdoktuna nongmai kapigi training pi hairiba naha sing asida train tawraba matung makoya rival oiriba kokijau furup singi mathak attack sa thabani hairi ngasidagi ta Nipan gi mamang da aina thingraba laholo People's Liberation Army PLA gi member Moirangthem Anand Kauba ama NIA na fakhi NIA na Delhi gi special court lankhat ki Chargesheet aduda Moirangthem Anand haidiba mi si housing Manipur thoklibe irang sigi manung Imphal da leiba ecological park amada PLA gi member sing okenamasum yaifaba kauba miyoi singa nahasina nomai kapa tambi training amada mak masa sarugaki amadi hariba weapon training camp aduda naha marfamok drarom sarugya khena pali hawkiba nitokaba numita NIA na court lankatkiba Chargesheet aduda mamang saigi September thada Moirangthem Anand hariba USC Manipur police ki kangbu amana nongmai ka kona na fakhibani amadi mak tampak ki police station singlegi nongmai lut tawbagi thawdok sing aduda siena bani haina phongdokhiba haiba wafam supali Chargesheet aduda makhatana phongdokhibada pharaba Moirangthem Anand haidiba miyo esiki mathakta thigatpada mangondagi phangkhiba nongmai mari gi manungda nongmai ahumdi police station singdagi lut tawkhiba nongmai ni haiba khangmangamle panmayai mamang sei gi me ahumdagi Manipur tholakliba irang asina lanjena duna mayu maikei leitana relief camp sing leiba miyo sing mateng pibigi thabak state laingakna akanma thabak lokhalagli mamadi Supreme Court na lingkhatkiba Justice Gita Mittal lusingba committee gi guidance makhar thabak sing state lengana rehabilitation gi thabak sing lokhalibani amaromda thasi gi tarada Justice Gita Mittal gi miyang makhar inmate sing gi skill training program amasum youth course level 1 certificate program ama hawdokhibani hanisu pawsida makhatana palli atopa pawmadana Mumbai da billboard turakpada miyoi taraga mari laikhidre nongka hena subargi Mumbai da leiba fit chama wangwa billboard ama turakpadagi thawdokta laikhidaba migi masing taraga mari sukre me humdraga mari na asu apanangkre niyam gi wangwa da yungwa billboard adu Mumbai gi Gadkopar area gi Sedangar junction da leiba petrol pump amagi mathakta tek tuna tasilakibani songlaba miyoi humdraga mari edu Gadkopar gi Rajawadi Hospital lekatnani thawdok thokko madumaktada miyoi mari laikhidi haina BMC gi commissioner Bhushan Gagrani na phongdokhi thawdok asigi tungda Maharashtra gi chief minister Eknath Shinde na laikhidraba singi lehoriba imung manung singda lupa lakh manga gi compensation pinaba laphokhi losilakpo ina kanglaipak ki maira gi editorial myam na thamjage singpa turel umong wamang yokhatnaba honasi Ekoi miyoi bani hingbada singpa turel umang wamang amadi sa usek singa anako mari lenai habisi khangdabagum miyoi bai khoina umang wamang lepalaitana kokthokpigi thabak lepalaitana sathurpagum tawribasi yamna lali masi isagi khauri saram isana metkhai jabaga samane mausadi gi leramba part kaya pukri kaya amadi turel kya ngasigi mirol sigi matamda ayamana mang takpa haibadu wari masina singpa turel umang wamang asi ekoi miyoi bana mangan takhalakpadagi mausagi khal karaktuna inglaga sathina ingba saraga khang mangamdana saduna ising nungski phibamda yamna sauna akaiba oirakpadagi miyoi amadi thawai panu jibasina hingmada awaba mo oirakpani haibasi khangpap thoi Manipur gi tampaki lamdam phauduna sieliba turel sing mausagi phibamdagi sathina ahongma leirakle turel khungnung thomjilakpa turel da amot akai leptana thadaba loinana turel gi horakpham
ꯃꯔꯨꯗ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯂꯦꯞꯇꯅ ꯌꯥꯟꯊꯠꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯣꯜꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯁꯤꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯆꯨꯞꯁꯤꯜꯂꯒ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯔꯛꯇꯨꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯀꯥꯎꯊꯣꯛꯇꯨꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯂꯦꯞꯇꯅ ꯀꯣꯛꯊꯣꯔꯛꯄꯗꯒꯤ ꯉꯁꯤ ꯑꯣꯛꯁꯤꯖꯦꯟ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯨꯡꯗꯨꯅ ꯅꯪꯒꯜꯗ ꯑꯣꯛꯁꯤꯖꯦꯟ ꯒ꯭ꯌꯥꯁ ꯄꯣꯗꯨꯅ ꯍꯤꯡꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯤꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯔꯤꯇꯨ ꯇꯔꯨꯛꯅ ꯊꯧꯒꯜꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯂꯦꯞꯄ ꯂꯩꯇꯅ ꯊꯨꯒꯥꯏꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯗꯨꯅ ꯉꯁꯤ ꯃꯔꯨ ꯀꯣꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟꯗ ꯅꯧꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯊꯥꯖꯤꯟꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯒꯗꯅꯕ ꯍꯣꯠꯅꯁꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯈꯛꯇ ꯉꯥꯏꯕ ꯇꯧꯒꯨꯝꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯊꯥꯖꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯒꯗꯅꯕ ꯍꯣꯠꯅꯁꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯝꯂꯤꯕ ꯋꯦꯠꯂꯦꯟꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨꯁꯨ ꯀꯟꯅꯅꯕ ꯍꯣꯠꯅꯁꯤ ꯋꯦꯠꯂꯦꯟ ꯀꯌꯥ ꯐꯨꯝꯖꯤꯟꯗꯨꯅ ꯌꯨꯝꯀꯩ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯁꯨ ꯂꯦꯞꯇꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯋꯦꯠꯂꯦꯟꯁꯤꯡ ꯀꯟꯅꯅꯕ ꯍꯣꯠꯅꯁꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯣꯛꯊꯣꯔꯛꯄ ꯑꯃꯗꯤ ꯋꯦꯠꯂꯦꯟꯁꯤꯡ ꯐꯨꯝꯖꯤꯜꯂꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯀꯌꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯐꯝ ꯊꯣꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕ ꯑꯃꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯃꯤꯌꯥꯝ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯃꯗꯨꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁꯁꯤꯡꯅ ꯂꯝꯌꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯟꯅꯕꯒꯤ ꯂꯝꯗ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯆꯨꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯩꯃꯤꯟꯅꯁꯤ